Lamdam Asida Soknariba Laan Asi Eikhoi Khongkhut Punsillaga Soknaba Chap Manare YUMTHONG gi mi AMAMAM THOKTUNA Delhi da thong THILLUSI haina Hemanta na phongdorakli Khongjom War Memorial Trust na chahi khudingi leptana pangthoktuna lakpa Khongjom tarpan katpa gi thauram chahi asigi sungasi Trust amadi Diamond Radio na sinduna kuntramathoi suba Khongjom tarpan gi thauram pangthoktuna miyamna Khongjom turelda hailai katuna langban chara tamkhre Khongjom War Memorial Trust amadi Diamond gi complex ta fauduna cheliba Khongjom turenda pangthokpa thauram aduga mari leinana Khongjom War Memorial Trust ki president su oiriba ex minister Moirangthem Hemanta na haikibada maraibak mazati gi damakta thawaina pontha oikraba athaubasing adugi mafamda ex minister Moirangthem Hemanta na haikibada maraibak mazati gi damakta thawaina pontha pikraba athaubasing adugi mafamda langban chara tamba asi chahi khudingi pangthoktuna lakpani hairaduna matam adugi ipa ipusing adugi thauna lingjel mathauna adu machamasu oiba aikoina kaudaba amadi makoibu ikai khumnaba utpani haiki mahakna makhata na hai ngasi mak lamdam asida thokliba Laan asisu mairikpidagi maizaubi hauba haibadu oire matam chana kanbasu ngamhaudre maramaduna chahi amaga makhai suraklaba Laan asida hauriba ihau asina karimata kanaba purakpa ngamdre aduna Laan asina kuina chathaba taraklagadi aikhoi I masenda hatna sunaba henna thoklakhigani aikhoi ihau hongdokpa mathau tare lamdam asida hauriba ihau asina India government ta kariguma safu amata piba ngamdrabanina khungakpasingna khungaktuna leihoraga khungaktaba aikhoi punna Delhi da chatuna khongjang changsinba mathau tarakle Farabasu Delhi police ta fahanba jail da leirabasu Delhi gi jail da leirubana fare haiduna ima iben khwangse chetuna punna Delhi da niklurasi haiki matam amagi landa mathauna maringzen leiraba pauna brajabasi su khutsu khulai watpana maram oiraga laikide ngasi aikhoisu khutsu khulai gi awatpa leiri masigi su mathakta sarkarna athingba pibana Khongkhut Punsillaga Soknaba Laan ama oina tauri masinadi aikhoi masen nongmagi saunaba helakani hairaduna aroiba oina YUMTHONG gi mi AMAMAM Delhi da chatuna khong THILLUSI haiki Manipur da hauriba ihowachina kariyamata paro sarkada impact ama piba ngamdrabanina khungaiba mayamsingsina khulasung ngahorasno khungakpati yaugdraba parjagi yumthong khudingi mi amamam yamdrabada mi lakama Delhi da khoi chaleraga khoi thauna khoi lingjen ima iben sina khoi khonche chadana khoi Manipur gi irangje Delhi gi parliament da Delhi gi capital ase chalaga tawbana te khoi upai leroi mahugja chongna khiba landa Khongjom landa pongna brajabasi pathauna marijeng leidi mayamna haigi adu moi Chigeba Lan Pamadida, Karigino of the Koi, Kuchukulai Lejadiba. Some manana, as each Soknariba Laan is a Koi Kuchukulai, later Masaka, Muksarkana, a thing of Piraga, a Koi Tonezerage, Koi Tadok Piro, Khongkhut, Punsillaga, Koi Laan Sonabum to was in the Laan my pack, but Sway Roy, a Koi Machine, no monomi soundadana, E Machine, Koyadu Bama, Taurani Hibagachepa, Hajabalay, Maramdi, Cookie Chin, Hoibache, Makoi Apapa, Fly to give Matata. Atop foreign chocolate country meamna koi adum intelligence report ki matungina makoi da supply tawre haibagi misai kasalani haibagi kilometer kun hena lamna kapsalake gi hayeng kai dog do ne je koi kaisu tangdu leita ba ngamdreba Laan asida nuksigraba ichasing nuksigraba ahlaman sing nuksigraba ima ipa saklaba mayamamana kun ngakpa chatpada hawaina ponthawi kiba makoi mapsamda koi Khongjom War Memorial Trust ki sadanjali kachari Trust asigi secretary IB kuman na phongdokhibada Khongjom War Memorial Trust na sinduna iraipak iramdam asigi damakta thawaina pontha pikraba athaubasingi mafamda chahi kuntrani fugi mamangdagi Khongjom War Memorial Complex ta tarpan asi katuna lakhibani adubu mamang chahi dagi Manipur lengakna ayaba pidabadagi athaubasingi mafamda tarpan kataba yade Khongjom tureldi amatani haiba wakalonda Hokiba chahidagi mafam asida katpa haurakibani Khongjom War Memorial Complex ta tarpan katlingaidadi iraipak iramdamgi damakta thawaina pontha pikiba pauna brajabasi gumba athaubasingda kacharambani adubu mafam asida katpadagidi wakalon asi khara hongdoraklaga lamdam asida thogliba Laan asida iraibak iramdamgi damakta thawai thakraba athaubasingi mafamdasu apunbagi oina tarpan asi kachare Manipur lengakna karigumba ngasi tarpan katliba mafam asidasu thinglaklabadi Khongjom turelgi atopa mafam amada amuk katkani haiki mabang sahidagidi government ayaba pidabadagi aikhoi tofum khangidi tarpon di kaningba trai katkadage khanakpodadi Khongjom turendi amatani aikhoi gi athobasingbu aikhoi kawba yade khala
खल्लगा तरपोन अदु ममांग सहिदगी मफम अस होंदोक सरपने अदुबु ममांग दा वारमेंट कॉम्प्लेक्स अखोन कलगे मतम ददी मतम दुक हेरो ओना पुरजबासी थंगाल जेनरे हाय लेगिद्रबा लेबा कित मत लेगिद्रबा मखोगी मफम दा अतनन कसरमबनी अदुबु हुजिक्ति ngasi akoina mafam asi hongdorokpaga tungina akhoi wakhalonchu kanada mu lae aduma hero sing adra mangjin tharga ngasi mak laan siriba ngasi ki chahi kaya ki mamang ire ba kidamakta lalau bu yadno thawai kat ba ma khudim adugi mafam da warmer trust no mafam asi hongdo rakpaga loina na wakhal su hongdok charaga khudimota tarpan se chahi bisang sina leptna katkigani government masina muk thingbiraga su akhoi turin ki kadai dro turin ki jaga lebada warmer trust katsagini haibasi miyam da पाउजल जब